Thobal District ki Yaripokta leiba Ekmi Higher Secondary School da Class 12 exam thariba Maheiroi singna ngarang Manipuri subject thokpa nimit ki exam loiramdaida irang horaktuna school Thugairamba gi thodok aduda Chenaba Azad Higher Secondary School gi Maheiroi nipan ngasi nungthil Yaripok police na Fagatle Pau asina hai makhoi nipan adu ngasi nungthil Yaripok police station da surrender tawrakpadagi makhoi bu pharaba matung case amasu Loukhatle hairi Hiramasi ki matang da Thobal SP Jogestrandra Haubizamna Paumi Singh da hai ngarang thokiba thodok adu ki matang da complaint ama lakpadagi Yaripok PS da case ama register tawkibaga loinana makhoi nipan asi fagatkibani makhoi nipan mak Azad Higher Secondary School gi Maheiroi ngaktani Pharaba Maheiroi nipan makki statement lauraba matungda Thobal District ki Juvenile Justice Board ta legal gi oiba Thabk thoram gi damak Loukhatlagani hairaduna exam thaba lakliba Maheiroi singna pendaba nungaitaba leiragasu school gi potchai tugaibagi Thabk sing tawbiganu mama mapa singnasu phajana takpiyu police ki oinadi ain gi oiba Thabk chapchana Loukhatkani miyamnasu santi leina exam pangthoknaba hotnabiyu haiki Panbaya badi thodok aduda hakthengna chenaba Maheiroi nipal gi mathakta ain gi oiba action lokhatpinaba Private School Development Committee Thobal District na Maheiroi nipal adugi maming matha amadi roll number singa yauna Yaripok Police Station da aiba cherol ama pisinduna wakat kibasu laikhrabani Rang tarik kumaga gi nungtil pungama taba matam adwaida Yaripok ki CME Higher Secondary School examination center da thon ingdaba thodo khara thokiba aduga mari lenana complaint report ama lakpadagi Yaripok ki police station da case ama register tawi school gi property possessing Thugairamba maduda chenaba satra nipan makoisia Azad Higher Secondary School gi satra ngakani moise akoi police na arrest tawre adu arrest taw matungda moi wang wang statement lor matungda moi je Thobal District ki Juvenile Justice Board ta moi legal formalities ki tamta moi puthoni aina mayam da appeal tawning badi koi exam thaba laiba satra singna kana pen double laiba nungai double laiga su school ki properties sing thugai ko khaiduna madugi school ki fan adigi thong thonau adi pose singda madugi Thabk ko tawbiganu aduga parents sing nasu pekha thaiba satra singda madu phadana advice tawbiu maramdi akoina sab chaba police ki di aim gi oiba tawon to legal formalities Loukhatlagani aduna kogi madugi generally ba pot maya kano mayam loina madugi sab chaba legal loina ma Loukhatlaga koi tawon to potawkani aduna yaragadi madugumba exam pekha thawam tamda mayamna cooperation bibiu district se Thobal district ta aduga kogi yamna santi leina loina magi cooperation loina na chathaiba pekha sing asi tikta gaidana chathan na ba adumai mayamda su appeal tawjari